Angelina, Mama, I gave man a bisinga, a sister program like Tamogi Cardo, Amtangang Bioba. Purnimana, Nuitamo office at Twinine, Nangi program say, Handatiam na Twirida. Angelina, As, Ima, Masikapu, Ekibado in a Chalohayo, Masino Makani, me exam numbagi, Imana Bising Haraba from the Pusibu, Kari Karike. See the giddy, I call in a mana upambal and bita, Loina Chatna Cradabani. I should medical coaching chalani. Asuknung ay bapun si se, amuk hanala aroy dabani. Puspana, hello, Angelina, hello bye. Puspana, bye, thoro abo. Ay ko'y nambol da ngay ram lagi, karatu na lao. Angelina, oy bye, thami ko. Hayraga phone du tham kri. Ima, ay chale. Hayraga car adu thawdok laga jet kri. Angelina kay sampat yorok pada traffic jam oiduna ngay hakpan tharami. Asum mana makok tulay duna yenglak pada nupa pakhang amana munna car manungdagi Anjali bu yengduna layrami. Anjali da nupa duna mamunok lamlaga onthokre. Traffic thara duna nupa du sujat kre Anjali su nambol tamna thorakli. Asum na matam khra hawkre. Anjali medical coaching chat paurami. Numitu Anjali na class loiraga ATM butta lagtuna paisa lagthoklami. Mana paisa lagthokpa loiraga onthorakpada nahangi nupa adu Anjali da yengduna lairami. Aduga nupa adu ATM da paisa lagthokpa changkhre. Anjali ingak-ngakna yamtan na halaklami. Nongma Anjali na coaching nanglaroi haiduna classroom tamna prap chelakpada nupa adu su classroom dagi thoraklami. Makhoi ani safukan na thengjinarami. Anjali na pairikpa lairik kolom pumba laimaida taki. Nupa adu na tapna laimaida nun tharaga Anjali gi lairik amadi kolom sing adu khungattu na pirami. Anjali na, thank you. Nupa adu Anjali da momondoklam laga jatkre. Anjali na, kaino igi daw suba. Asigi nupa sida thengnari siba. Magi meeting sina kari hairino. As. Ay ko kaloy charida. Ngay ko ne, masu sida coaching tau bacala. Nahan kay di udine, fast base da yaw boy ramlane. Hayraga classroom da chang lai. Matam di asum hawkibana medical exam tau baloy kre. Anjali so exam pass tauri. Nongma Anjali NEET exam pass tawbagi harauba phongdokpa oina family punna dinner chaba classic hotel da laklami. Makoi family dinner chaba horakpada Anjali na washroom changninglaktuna changlami. Anjali na thorakpada nahangi nupa adusu gents washroom lomdagi tholaklami. Anjali ingak-ngakna adum tholakle. Asumna dinner chaba loireduna Anjali amadi mahakki family mapanda thorakle. Anjali na mapanda thorakpada ngasaygi nupa adu urami. Adubu nupa adu na masak mataw fajabi nupi ama magi bullet maningda haplaga pukiba adu urai. Anjali mayum yaurakle. Numit khara hawkre. Anjali medical tamba chatnaba Chennai gi damak Imphal thadokre. Anjali gi ahanba class ni. Classroom thibada khara thengdokre. Anjali prap changlaktuna. May kami sir, teacher na. Yes. Asumna Anjali sit ahangba thirakpada fifth bench da prap changsilaklaga. Excuse me. Hayraga famtharai. Anjali na famna nupadu da yenglubada Manipur da maga tattana thengnakiba nupadu oirami. Anjali na so sorry. Nupadu mamonnoklaga. It's okay. Asumna class mathang hawkre. Break time ni. Anjali na somse aina ukibagum nupaduna ukre tatana. Anjali na mingkai kauke nupaduna Oliver nangdi. Anjali na Anjali sombu maitero. Oliver na nate tribe ne Chandel dagine Imphal da study gi leiba hajina Chennai da mo. Anjali na Oliver na nangdi maiteni ko. Anjali na mane Oliver na aidi not chambe am tan bana
Ojana piba no chu iba yam tale. Nang di thawai yam yaw na ibam. Nang di thawai yam yaw male. Asum na wari sanari ngai Oliver gi call lai. Hello. Kaida. Oi lage. Bhayanjale. Ai next class yaw ra roige. Nang note sing do phajana silamo. Ai horen waige. Angelina. Hoi. Ado nang kaida lege. Oliver na. Ai hostel da lay. Boys hostel number 5. Nang su lay bana drop. Angelina. Ai nang girls hostel number 3 da. Oliver na. Okay. Ai khara ture. Chalam lage. Bye. Hairaga Oliver chat kre. Asumna makoi ani friend amagi matau gum loinarami. Oliver masa yamna faba muscular oiba hek yangbada nupi na pamna basaktani. Maram asina Oliver nupi ani ahum koirami. Haujik mana koiriba nupi sisu Chennai gi college amada graduate tamlibi maitai nupi amani. Anjali icham chamba yamna cute oiba hotnaba kanba maitai nupi ni. Asumna makoi ani tinarakpa tha mari surakle. Oliver na. Anjali, ngasi su ai next class yaw bangam lora. Ai khoi sai gade na amta chalukhige. Ai gi notes to nang khara sin biramo. Yamna nuksi my best friend Anjali. Thank you so much. Hairaga Oliver na Anjali gi khajaida makhutu na siglai. Aduga Oliver du chatkre. Oliver na Anjali da asumna icham chamna tatana tauba shina Anjali gi wakhal tapna honglai. Hana Manipur da leiringai degi hauna Anjali gi thamoi da faukiba mami sami tauba ihul adu Chennai da leiraba matung mayek khajik sengba haurai. Matam ayambada Anjali na Oliver gi note sembirami. Aduga Oliver su haunai khangde haunade khangde Anjali da ayamba matamda friend ni koidribani haiduna itattatana fagi tauba punna break time da chaminaba magi note seman ba hekta taurami. Anjali gi wakhalde nongma gi leita pham khanglakte. Asumna Anjali na masak matau fajaba maitai lesabi amagi picture lauthoklaga fake account hangduna Oliver gi Facebook ta friend request thajelami. Oliver nupi adu ubada accept tausali. Ngahak leiraga Oliver na message thajali. Hi nupi duna. Hello Oliver na. How are you? Nupi duna. I'm fine. What about you? Oliver na. I am good. Anyway, may I know your good name please? Nupi duna. Sure, I am Priya. Oliver na. I'm Oliver. Are you Manipuri? Priya na. Mane nangdi. Oliver na. Aisha Manipuri ne. Ado nang kay tamino. Priya na. Ay ki profile da thagali tudi. Oliver na. Adide medical student. Priya na. Oliver na. Kari college da tauge. Priya na. Jennings da. Priya na. Jennings da tawe. Somsu medical student oibirabo. Oliver na. Mane. Aina Chennai da tauba. Oliver na. Nang ABC paiba kuidribo. Friends yam di. Priya na. Handak ta hangbane. Ai kai parents na paiba yadabage. Oliver na. Yam gyan tai ko. Ado. Ai hana khambro. Friend request harak nisibo. Anjali pakhatli adubu tapna khumlai. List ta thorokpa. Yam tinaningdrabo. Oliver na. Tinaningdabagi nateda. Ai gi dilai ba phabane. Masak phajaba nupina friend request ka pirai bise. Tanja duda Oliver Anjali da call tarai. Anjali khangprak khangi. Aduga call receive tarami. Oliver na. Bhayanjali kaidarige. No chembalo rabo. Ai lobula age. Anjali pakhatna. Hoi loirabane. Lao yarne. Ai geta ngairam lage. Oliver na. Nang si kaidarage. Nasa nungai tabro. Nakhol kainum tawina. Anjali na. Kaisu tawdida. Hoi lao. Oliver na. Phare dudi ai lak lage. Nang thorok lamako. Oliver do notes lobula ami. Anjali na Oliver da notes to pirami. Oliver na. Thank you bye. Hairaga Oliver na Anjali ki khajai de siklaga jatkre. Oliver messenger hangthoklaga. Data off tawkhra malene. Message sin tawdrine. Sinu pisi khai gi horendi khangani dana. Oliver magi ka yauruduna dress hongdoklami. Dinner chaba loiraba matung ngahak lairik paraga
Oliver Priya da message thajali. Hello Priya. Anjali lairik parambadagi magi phone da notification ama lakpudi yenglami. Oliver gi oirambadu da haraurami. Aduga reply tawrami. Hai, kaidawrige? Sum lairik yenglambane. Nangdi. Aisu lairik yenglambane. Kari mathil charage. Iroma chare. Nangdi. Hawai. Ado, kainomta haige. Hayo. Nangi boyfriend leibro. Aina haidi nangi khangnaba miga leibro. Direct ekta haye. Aidi wasa dong ngangbane. Ado, hainingdradi fare hanglaroige. iPhone paibaga kuijadre boyfriend di lairatana. Oliver magi wakhalda khaiba yarani khalami. Ado thamdi thamkiroidro. Khangdeda. Adudi aino ina korige. As nang wari sidi. Asingmane aina harise my darling. Ado ai thamlagi tengli. Good night. Ngai ko wari nungai rakanda nang pick amta thara amo. Priya message send tawraga reply di tawraktre. Asuna numidang du matum thanakre. Nongale Anjali na Oliver da message thajali. Priya na good morning. Oliver na good morning. Have a great day. Asumna makhoi ani message makata na reply tawnadre. Magi mathau tawduna leinakre. Oliver classroom da changlai. Anjali su classroom da famlaga leirami. Oliver na Anjali da bye kai mathil chare. Hawai. Bye da Facebook dagi nupi ma khangnare. As masakadi khuwa jamane yengero. Yare yengningdre. Hairaga magi phone du data off tawsali. Asumna class tawraduna ojana takli balairik adu gyan tana taduna tumin leinakre. Break time ni. Pooja Oliver da phone tawrai. Oliver na. Hello. Pooja na. Da. Horen class loiraga aikoi hostel da amta lao. Oliver na. Kai leirage. Pooja na. Ai lupa 5,000 chinba. Ado dadagi numi kharin de wai giya bro. Oliver na. Hoi. Aditi horen unarase. Pooja na. Hoi da. Thamne ko. Asumna Pooja phone thamkre. Oliver classroom da changlaktuna unglaga famduna lei. Anjali na. Bye. Kaidorage. Oliver na. Kaisi tawdida bye. Anjali na. Nahan kaiga manadaba mawang amata wida. Oliver na. Bye. Nang paisa khara kombro. Anjali na. Kaigino. Oliver na. Athubagine. Lupa 5,000 muktar ka oiba. Aidi lupa 3,000 mukti leire. Ado 2,000 mukta waige. Ayumdagi tharaklaga pige ba. Anjali na. Hai. Adudi horen class loiraga ATM dagi oina lautholase. Aduga pirage. Oliver na. Thank you bye. Asumna class loiraba matung Oliver ga Anjali ga ATM booth ta laklaga Anjali na paisa salami. Bye. Sida leire. Paisa adu lauraga. Thank you bye. Hairaga. Bye. Adudi ai charage. Nangsu phajana hangro Bye. Hairaga Oliver du chatkre. Anjali su hostel da halaklami. Numidangi pung 12 muktare. Priya na. Kaidorage. Ngasidi gyan yam taida nupasa. Oliver na. Hi baby. Video call tawshira. No. Aigi roommate laye. Adude pick am ta tharo. Ikaije. Oliver na. Adude aikoi ni kaidawsa haino. Priya na. Wari sanase. Aidi wari sabsa boring ya boy. Phare. Adude good night. May the love of 1,000 angels now surround you. Hairaga data off tawkri. Anjali lairik paba haurami. Oliver Priya gi message to the ngauraduna. Ngaiko wari sagise. Priya reply tawraktre. Priya na reply tawraktabaduda Oliver Pooja da phone tawrami. Pooja na. Hello da. Oliver na. Kaidorage. Pooja na. Hayeng desleba. Ado hayeng morning oina sanarse. Ai lairik pagige. Oliver na. Hoi bajar thamlage ko. I love you too. Hairaga Pooja ju phone thamkre. Pooja di somda magi boyfriend Mahesh da call tawduna wari sanarami.